मसा नसे का नंग दांगान बगा हले थोंगाल दो ऑटो थौजिलक्लिबदो ओबदा कुसुम न ओनसिलगा लाउबनी इचन सु चेंथोरई माना हॉस्टेल दा लेरुबदा चंगदबा पुगदबा पुंबा ऑटो मपोट अमा पिक थन्ना लेदुना पुरक्लिबदो लेप्तुना येंगी लिंथोइना ऑटो गी सेल्फी न पिना मनाउदसु हाइरई अंगांग पोट लौथब हावो नंग दांगान बसे वारबनी अहम लेंबाल थेकलम गान बा खौदेम लई इचन सु ममित ऑन खलब कुमथरई मांगोल दगी अदोगा ऑटो दुदा यावरिबा सिंगदो मथंग मथंग लौथदुना मांगोल दा थम्मी गान बना अरुंबा खै थांथै पोट थांथबा लोइरबदा मांगोल दारीदा मखोंग यानथदुना गित फमथै अदुगा इचन बु येंगलगा गान बना इसिंग खुजाय अमदा पिथौदना अंगांगचा yang wajaba sai khadrakti fet launa changki machagi matauda kusumna hayowi ihe masibu kadom thokadori bano ibungo nganba phida da phamudana yani de ma sida sum phamuge lenthoi ngan bagi nak ta phamthei aduga bag tagi sel puthoraklaga ngan bada pi se nangon denga sai sizna kibado yare da aina pangmani अखोई अंगांग सेमबदा अई थौदांग याहलो मबुक फदोकना हाइरकपनी अदुबो कुसुमना यानिंगदना थवाई वाजना हाइरई गानबा लौसिल्लो तौगनु नंगिसु युमदा इमा पाबा लैरिबनी यानरबनी नुसिनरबनी हाइनने नोई अनिना तौरिबसे इमादि पामजदबनी मीनसु अदुम गांगनगनी नंगदि नुपानी फैदो कुसुमना अदोकलोना गांगलिबा वाटसे गानबनी इराई लाइथोरई अदोगी बोमा वा लौरुनुदा मीगी मचिन कनाना मेन गमदोइनो लिंथोइना सो अखोइदा लाक्लगा अदुम मतिंग पांगिसिदि कैसु खलुनुदा इमा अखोइना दा लांद्रगा लोइरे हयंग वाई लिंथोइ बानी सत्लु होंखिबदा सोनादोइनि पाखंग लैसा ओइरिङैदा इमुंग अनि सिदि अदुम यानाख्रबनेना नत्र लिंथोइ इसन ओइना ताप ओक्लगा खुमई पक्ते हे ओखाक्सु दांगान बनंगसे नसंगना मरोल अमा थेरिबा पाखंगने दन इमोट मोटखे लुनानी सु खंगजदे इरोई मनम नम्बा नंगोंदा नुशिरिपनी तो हाइदना नुशिरिबा अखोई चेबे मसिसु अंगकपने अनिमक लेकाय लांदबा गांगता साउदे गानबदो नोक नोकतुना अदुम तारी पुथोरक्लिबे इसिंगदुसु लोइना थक्तोई चिंबालदु खुनमना सत्तैथोई इचनबु येंगलगा हाउख्रेदा इशौ लांगबा सक्ता खतबा अंगांगना पिथकबा इसिंगसे अइनि इरोई मनम नम्बैनिने नोइ चेना अइ नुशिरिसे युनम नममदि नुसिबिरमोय खंगबो आइदि इरोय मनम नम्ब नुपासे तुगचे युनम खरा नमजरसु मसा नानबा कोइजनी नंगुमदि मसी येगुन हे मबुंगसिदा कुसुमना चैहतपनी गानबनी फफदोंगा नांगजसनुदा इमा माना गांगदना कनाना गांगदोइनो अई ओइबगी गांगलिनी मितोपता गांगलो यापोते इबुंगो नंगनबु फमली हाइरमलगा कुसुम इंखोलदा चंख्रे इचन हेना करेमनबो मोंगदा अफबा साबदा वाजरबा मीने नंगसे दांगानबा सुमाइना अखोय युमदा हदोंग लंबोय बदौना कोइरुम लुम लेरमलगाने अखोय चेसे हेक खुंदोकलमलबा येंगो इना तोरकपदो इमुंग चंखी हौजकान इचन सक इता ताखली नाम थोरकपु खुदिंग राशि कंकंग लावी राशि सुक याव यावदे मसी पुंबा करीदगी ओइरखिबनो कनानासु खंगदे मनाउ संख्रबदा लिंथोई इकाय नुसियानना तपना गानबा नंग साउनुको अखोय अंगांग नंगांगलिसे खोय खालिंग खाथाबिगनो हनक मरकसे वांगांग संगांग कैनो मि तौतौई फुदा यारोइदोरी मसी अंगांगसे गानबा लिंथोइदा ममाइदो खजक नक्सलई अदुगा अइबु इरोय मनम नम्ब्राने नमदे चो सक्थिब्रोने कायदा थिनिबा असुक यामागु लेबा नंगबो तो अदोनेबा माना हाइरमलिदो अइना कैदौ साउदोरिगे इरोय मनम सुनमदे सक्सु थीदे अइसु मिंसेल येंगी कैनो इसासे सक थीब्रा फजब्रा मुन्ना खंगजै अइगी फजबा सक्सिदा ngौजबा लैसा कया कयाना अइबु येंगजबदा खुदै थीनरिबनी अइनाबु येंगबिरक्लदि कायना मोय तौबदो अइना सोमना नोकनिंगबसिदि इस हेंजिलैसिदे फागी तौनिदा नुसिबी नंगी ननाक्तै चटलमदाइदने नंगनि तोकथर लेहौबदो नुंगाइतबै थेमबनिदा नंगना सुक्थबदा अइसु सुक्थरे नंगना सोन्थबदा अदुम अइसु अदै नंगना
Nanga Yari chalo Nanga lasit illi Ngan bado karang hori Aya yam sati na nungay bewani ne Tongal pon in biro se Tatlayam na ichat po ngamoy dore Nang nalihaw bumapam na Thaway haksang lihaw dore Lintoy na ngan bagi yang lindakin na duksoy Ngan ba ik hayraga Makha taramda tektok lang kasat kre Nungay rakchat na lintoy so Tongal pawa jentoy Ngan ba tumin pam na lerami Lintoy ubada no petarom laga Miji khatlang majat ki Lintoy so haraw na chang Kaino side Imungdagi mapi nana set laga thorak liba Nongdai remba na ngak na machinda sonjabani Mitmang da uriba polang khok da pauriba Arang mo purit da sangdok na yingli Mabu pogpi aying biso sumang machida Ukak macha mayam khando khansin tauri Macha nupa na chap yung na lep liba da ui Wadi ngang lagte Chap manay mapai pumulu koy suni Imungdagi lay sembi Nongdai remba gi machi so thorai Magpa lep liba do ubada Kaidore thabak sat kadong gi thokraga swai de yung leirade Khumde machin hangliba do Laisem bisu magpa gi pa khum ngai de kumthakre Kham liba bespa do thodokki Chalamdai da mama da so hairami Nongdai rembade phawriba phurit gi nang ta changsile Mitkupta sangdok tu na yingli Thabak soriba mama mapa da so phat yingi Mana litnaramba phurit ni hanna phawba yingludraba Sagi hi mayamba manaupa na litpo oiramba yai Chatkani thorakliba do amuk hanjinki Aying bilukhoi su machagi matau do Karino khanna leihawi yingduna Hanjinna phamungda phamthai Sor mapi holi Tongliba khongupta phaidatli Aduga long ni hipthai Kankraba liching ni ningsingbagi liching Chena punbani miyoi babo Chingduna pubani leithak lekha maikei mari Sangdai Nipalda Asigumba liching dasgi na thoktuna chena bo nazariba Nongdai remabo na thokkiba yaroi matagom Mikuptuda urakkiba purituna machakoi Laktuna chingkhre haukraba matamduda Haukiba punsigi tangkak matik ama Nupagi pirolwan phamdani tung onthoktuna samlang ningdu yeibi laisa ama phurit khalli laisa dugi tungoina nongdai rembaso pikhaw da khutna mu humjin lepli yarak tangang laisa sitabu tahan nakong da hairi nangi dum leirusila aigi di leibirasu yani laisa do karishu khumlakte mafam hongduna adumak phurit khalli nongdai rembaso tung adum inei maklab isang sangba mana Tung de lepsin bana Mang de lepli belay sado Mun na yung sindrabadi lepli haiba ode Nongdai rembana amuk so hairi Apamba paksaba yaw ni na those Khalanu kaidoge Khanba yabo khallaga lauraroy Atopada yung lurage tawra adine ikaise Lay sado arang mo purit amaga Angang ba amaga kut anina pai Sat ong silagto na Nongdai rembagi tabak da thami Purit aduna laisa asigi nakhang phawba khummi Nongdai rembada paksabra yingliba amuba thambal manbi mitsna ani du khakni uriba Hanjin kupthana yinglaba tung sat onsinki potyon baduda sum naiki Masi oina laurage yamsin biro Hauziki punsida Nongdai rembagi wakhal laktuna halaktuna leirere Ningsingbagi liching adudagi nathokchana balang thengnari adubo pakhe thadorakpa taude long hiplibado yeta chepi nakong singya yeri laisa adugi khonjelna hoi bungo mitop na teko aise harau leire dine harau lauraga kokli lo tuka tuki am thigano nangi haksangda aigi pokningna pamsana khanjaba phuritse litpada nangse aina ne ngak selaga thamlibani Kana matagi miting changaloi haibaga mana doiba Nakong satmen sili mut ushili Akiba khonpham da haizei nongdai remba Namthak ni Nangi wahai khudingma Satkro ta halakano Minung shilei tabi khonjel se Taibam dagi laab khrabani Manglan dasu wakhal dasu lakpirano Laab na laikro laab na Asum da utpirano ay hakpo China khang mangamde Wai
ꯊꯃꯣꯏꯒꯤ ꯆꯩꯅꯥ ꯂꯛꯇꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯕꯅꯤ ꯍꯛꯆꯥꯡꯗ ꯐꯥꯎꯕ ꯆꯩꯅꯥꯗꯤ ꯂꯥꯌꯦꯡꯕ ꯂꯥꯏꯕꯅꯤ ꯊꯃꯣꯏꯗ ꯐꯥꯎꯕ ꯆꯩꯅꯥꯗꯤ ꯂꯥꯌꯦꯡꯕ ꯉꯝꯍꯟꯗꯦ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯣꯕꯥꯏꯜ ꯔꯤꯡ ꯈꯤꯡꯂꯛꯏ ꯈꯤꯡꯂꯕꯁꯨ ꯌꯦꯡꯂꯨꯗꯦ ꯈꯨꯎ ꯇꯥꯁꯤꯟ ꯅꯥꯀꯣꯡ ꯃꯦꯟꯁꯤꯟ ꯇꯔꯪ ꯑꯃꯗ ꯇꯥꯎꯔꯤ ꯀꯌꯥꯝ ꯀꯨꯏꯅ ꯑꯁꯨꯝꯅ ꯂꯩꯔꯨꯔꯕꯅꯣ ꯃꯁꯥꯅ ꯈꯪꯖꯗ꯭ꯔꯦ ꯉꯁꯥꯏ ꯈꯤꯡꯈꯤꯕ ꯃꯣꯕꯥꯏꯜꯗꯣ ꯂꯧꯊꯣꯛꯏ ꯄꯤꯈꯥꯎꯗꯒꯤ ꯗꯌꯥꯜꯒꯤ ꯃꯤꯁ ꯀꯣꯜ 6 ꯂꯩꯔꯝꯃꯤ ꯃꯃꯥꯏ ꯅꯥꯟꯊꯣꯛꯏ ꯑꯗꯨꯒ ꯀꯣꯜ ꯕꯦꯛ ꯇꯧꯏ ꯂꯋꯥꯏ ꯃꯆꯥ ꯆꯥꯎꯈꯠꯇꯕ ꯈꯨꯄꯤꯆꯥꯎ ꯀꯣꯜ ꯄꯥꯏꯕ ꯍꯩꯇ꯭ꯔꯣ ꯇꯝꯕꯤꯒꯦ ꯂꯥꯎ ꯁꯣꯝꯗ ꯑꯩꯈꯣꯏ ꯂꯥꯟꯊꯣꯛꯏ ꯃꯥꯅ ꯋꯥ ꯍꯥꯏꯕꯒ ꯅꯪꯗꯦ ꯑꯁꯨꯝꯅ ꯂꯥꯎꯔꯝꯂꯒ ꯀꯣꯜ ꯐꯠ ꯀꯛꯈꯤ ꯗꯌꯥꯜꯗꯣ ꯃꯥꯅ ꯉꯁꯥꯏ ꯐꯣꯏꯗꯠꯈꯤꯕ ꯈꯣꯡꯎꯞꯇꯣ ꯁꯠ ꯁꯠ ꯇꯣꯡꯁꯤꯜꯂꯤ ꯆꯟꯆꯞ ꯇꯧꯅ ꯊꯣꯔꯛꯂꯒ ꯈꯥꯝꯂꯤꯕ ꯀꯥꯔꯗꯣ ꯊꯧꯔꯛꯏ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯀꯩꯁꯨ ꯍꯥꯏꯅ ꯌꯦꯡꯍꯧꯏ ꯊꯋꯥ ꯋꯥꯅ ꯂꯨꯈꯣꯏꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ ꯑꯩꯈꯣꯏ ꯇꯣꯝꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯕꯅꯣ ꯑꯁꯨꯝꯅ ꯁꯨꯃꯥꯏꯅ ꯂꯩꯕꯁꯨ ꯌꯥꯔꯣꯏ ꯈꯪꯗꯦ ꯑꯩꯁꯨ ꯃꯥꯒꯤ ꯈꯟꯕꯗꯅꯦ ꯃꯊꯥ ꯁꯥꯔꯕꯅꯤ ꯉꯥꯡꯅ ꯁꯥꯟꯅꯕꯁꯨ ꯌꯥꯗꯦ ꯉꯥꯡ ꯁꯛꯂꯕꯁꯨ ꯇꯥꯔꯤꯕ꯭ꯔꯥ ꯇꯥꯗ꯭ꯔꯤꯕ꯭ꯔꯥ ꯁꯨꯀꯨꯝ ꯈꯨꯝꯗꯕꯁꯤꯗꯅꯦ ꯇꯧꯐꯝ ꯈꯪꯗ꯭ꯔꯕꯅꯤ ꯑꯌꯤꯡꯕꯤꯒꯤ ꯋꯥꯁꯤꯗ ꯂꯨꯈꯣꯏ ꯃꯉꯛ ꯍꯥꯏꯔꯒ ꯑꯌꯤꯡꯕꯤ ꯏꯆꯥꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦ ꯀꯔꯤꯗꯒꯤ ꯇꯧꯈ꯭ꯔꯤꯕꯅꯣ ꯑꯩꯈꯣꯏꯅꯁꯨ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯆꯥꯅꯤ ꯃꯄꯥ ꯑꯩꯒꯤ ꯊꯥꯖꯕ ꯀꯔꯤꯁꯨ ꯃꯥꯡꯍꯜꯂꯛꯑꯣꯏꯗ ꯃꯄꯥ ꯃꯃꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯒꯤꯗꯃꯛ ꯋꯥꯖꯕ ꯃꯆꯥꯁꯤꯡꯗ ꯃꯈꯣꯏꯅ ꯊꯝꯖꯕ ꯊꯥꯖꯕ ꯀꯥꯏꯍꯜꯂꯛꯀꯅꯤ ꯀꯩꯗꯧꯅꯨꯡꯗ ꯈꯟꯗꯦ ꯑꯐꯕꯇ ꯑꯣꯏꯔꯛꯀꯅꯤ ꯑꯣꯏꯔꯛꯁꯅꯨ ꯍꯥꯏꯅ ꯅꯤꯡꯕ ꯅꯤꯖꯕ ꯉꯥꯛꯇꯅꯤ ꯅꯣꯡꯗꯥꯏꯔꯦꯝꯕꯅ ꯌꯧꯔꯛꯄꯗ ꯗꯌꯥꯜ ꯃꯅꯤ ꯑꯅꯤꯗꯣ ꯉꯥꯅꯨ ꯊꯣꯡꯕ ꯃꯍꯤ ꯃꯨꯔꯞ ꯇꯧꯕꯗꯣ ꯀꯣꯊꯕ ꯍꯧꯔꯝꯂꯦ ꯑꯅꯤꯗꯨꯒꯤ ꯅꯥꯛꯇ ꯐꯝꯂꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯃꯇꯣꯡ ꯑꯃ ꯂꯧꯔꯒ ꯐꯨꯄꯥ ꯐꯨꯄꯥ ꯀꯥꯝꯅ ꯍꯪꯉꯛꯏ ꯀꯩꯅꯣ ꯂꯥꯟꯊꯣꯛꯑꯦ ꯍꯥꯏꯔꯛꯇꯥꯏ ꯁꯥꯏꯌꯦ ꯑꯁꯥꯕ ꯉꯥꯅꯨ ꯃꯇꯨꯝꯗꯣ ꯅꯝꯁꯤꯟꯕꯗ ꯄꯣꯛꯂꯗꯨꯅ ꯌꯥ ꯀꯥꯔꯞ ꯇꯧꯏ ꯗꯌꯥꯜꯅ ꯄꯩꯔꯞ ꯌꯦꯡꯂꯒ ꯅꯊꯤꯕꯣꯡ ꯂꯥꯎꯃꯜꯂꯤ ꯑꯁꯥꯕꯗꯣ ꯅꯪ ꯍꯧꯔꯣꯏꯗꯧꯅ ꯅꯝꯁꯤꯜꯂꯗꯤ ꯄꯣꯛ ꯇꯥꯕ ꯃꯅꯤꯗꯤ ꯋꯥ ꯉꯥꯡꯂꯛꯇꯦ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯗꯌꯥꯜꯒ ꯑꯋꯥꯏ ꯈꯨꯝ ꯇꯧꯅꯩ ꯗꯌꯥꯜꯅ ꯃꯥꯕꯨ ꯆꯩꯔꯤꯕꯗꯣ ꯊꯧꯁꯥꯗꯅ ꯍꯥꯏꯔꯛꯏ ꯀꯨꯁꯤꯅꯤ ꯁꯤꯗꯕꯨ ꯇꯧꯅꯕ ꯀꯧꯔꯛꯏ ꯅꯠꯇ꯭ꯔꯣ ꯏꯁ ꯍꯣ ꯃꯔꯨꯞ ꯅꯨꯡꯁꯤꯗ ꯅꯪꯒꯤ ꯅꯁꯛꯁꯦ ꯉꯥꯅꯨ ꯊꯣꯡꯕ ꯑꯣꯠꯄꯩ ꯈꯥꯕꯩꯁꯤꯅ ꯄꯣꯞ ꯊꯣꯝꯖꯤꯜꯂꯛꯑꯗꯤ ꯅꯇꯨ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯩ ꯆꯩꯅꯥ ꯈꯥꯡꯂꯤꯗꯣ ꯀꯥꯎꯅꯤ ꯀꯥꯏ ꯆꯠꯄꯩ ꯂꯥꯛꯇ꯭ꯔꯤꯅꯣ ꯍꯥ ꯅꯪ ꯂꯥꯛꯇꯕꯗ ꯉꯁꯤ ꯑꯩꯈꯣꯏꯗ ꯀꯔꯤ ꯊꯣꯛꯀꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯁꯨꯔꯝꯕꯁꯨ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯥꯝ ꯈꯪꯅꯤꯡꯅ ꯅꯨꯡꯁꯤꯕ ꯈꯣꯟꯐꯝꯗ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅꯦ ꯍꯣꯏ ꯏꯇꯥꯎꯃꯅꯤꯒꯤ ꯅꯨꯄꯤꯗꯣ ꯐꯥꯔꯨꯕ ꯃꯁꯥꯅ ꯌꯥꯗꯦꯅ ꯑꯃꯨꯛ ꯊꯤꯟꯗꯣꯛꯈ꯭ꯔꯦ ꯅꯨꯡꯁꯤꯅꯔꯁꯨ ꯍꯧꯖꯤꯛꯁꯦ ꯃꯁꯥꯅ ꯌꯥꯅꯗ꯭ꯔꯕꯣ ꯑꯣ ꯌꯥꯗ꯭ꯔꯦ ꯁꯥ ꯂꯥꯟꯅꯤ ꯏꯕꯨꯡꯉꯣ ꯂꯥꯟꯅ ꯁꯨꯝ ꯇꯧ ꯂꯩꯌꯦꯕ ꯋꯥꯔꯤꯗꯣ ꯀꯣꯛ ꯂꯤꯕ ꯌꯥꯗꯕ꯭ꯔꯣ ꯍꯣ ꯋꯥꯔꯤ ꯍꯥꯏꯕꯨ ꯁꯤꯅꯤ ꯇꯥꯎꯀꯣ ꯏꯇꯥꯎꯃꯅꯤꯒꯤ ꯅꯨꯄꯤꯗꯣ ꯅꯨꯄꯥ ꯀꯣꯏꯔꯝꯃꯤ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯊꯕꯛ ꯇꯧꯕ ꯏꯇꯥꯎꯃꯅꯤꯅ ꯈꯪꯂꯛꯄꯗꯩ ꯉꯁꯤꯁꯦ ꯎꯟꯅꯁꯦ ꯀꯧꯔꯦ ꯈꯨꯗꯛꯇ ꯑꯗꯨꯒ ꯕꯥꯏꯛꯇ ꯐꯝꯍꯜꯂꯦ ꯑꯗꯨꯒ ꯊꯧꯔꯦ ꯑꯗꯨꯗꯩ ꯃꯔꯩ ꯌꯦꯠꯅꯕ ꯍꯧꯔꯦ ꯆꯦꯟꯗꯧꯔꯦ ꯈꯪꯕꯗꯩ ꯅꯨꯄꯤꯗꯣ ꯆꯣꯡꯊꯧꯔꯦ ꯃꯤꯠ ꯑꯔꯣꯏꯕꯤꯗ ꯂꯥꯎꯊꯣꯛꯏ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯗꯨꯒ ꯄꯤꯁꯨꯝ ꯅꯥꯝꯃ ꯏꯟꯈꯠꯂꯤ ꯆꯤꯝꯕꯥꯜꯁꯨ ꯄꯩꯈꯠꯂ ꯍꯪꯉꯛꯏ ꯑꯗꯨꯗꯤ ꯁꯣꯛꯇꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯔꯦ ꯁꯣꯛꯇꯕꯗꯤ ꯍꯥꯏꯔꯨꯅꯨ ꯂꯩꯔꯥꯏꯗ ꯒ꯭ꯔꯣ ꯒ꯭ꯔꯣ ꯈꯣꯡꯂꯝꯕ ꯍꯪꯉꯣꯏ ꯅꯥꯎꯔꯤ ꯃꯔꯨꯅ ꯄꯥꯟꯕꯩ ꯅꯞꯁꯤꯜꯂ ꯂꯩꯕꯗꯨ ꯉꯥꯏꯈ꯭ꯔꯦ ꯂꯩꯁꯥꯕꯤ ꯃꯥꯅ ꯂꯩꯃꯥꯏꯗ ꯎꯞꯄ꯭ꯔꯥ ꯎꯞꯂ ꯇꯨꯕꯗꯣ ꯏꯝꯍꯥꯏ ꯌꯦꯡ ꯉꯝꯗꯦ ꯅꯆꯤꯟꯊꯤ ꯍꯥꯏꯅꯤ ꯈꯨꯗ ꯈꯨꯕꯥꯛꯅ ꯁꯦꯠꯁꯨ ꯊꯥꯖꯩ ꯋꯥꯔꯤ ꯂꯤꯔꯤꯕ ꯗꯌꯥꯜꯗꯣ ꯅꯣꯡꯗꯥꯏꯔꯦꯝꯕ ꯈꯔ ꯈꯟꯖꯥꯅꯩ ꯑꯗꯨꯒ ꯕꯥꯏꯛꯇ ꯅꯨꯄꯤ ꯆꯦꯟꯕ ꯑꯗꯨꯒ ꯅꯪꯅ ꯀꯥꯏꯗ ꯇꯣꯡꯕ ꯅꯣꯏ ꯋꯥꯔꯤꯁꯤ ꯏꯁꯣꯏ ꯌꯥꯝ ꯁꯣꯏꯔꯤ ꯍꯩꯄꯥ ꯁꯥꯕ ꯑꯩꯅ ꯇꯨꯡꯗ ꯑꯩꯒꯤ ꯕꯥꯏꯛꯇ ꯏꯟꯅꯕ ꯎꯞꯄ꯭ꯔꯥ ꯎꯞꯂꯤꯕ ꯅꯨꯄꯤꯗꯣ ꯆꯤꯡꯈꯠꯂꯦ ꯅꯝꯗꯅ ꯆꯦꯜꯂꯁꯨ ꯃꯁꯥꯅ ꯌꯥꯗꯦ ꯈꯨꯝꯅꯤ ꯁꯤꯅꯤꯗꯅ ꯑꯗꯩ ꯏꯇꯥꯎꯃꯅꯤ ꯏꯕꯥꯅꯤꯁꯨ ꯃꯆꯤꯡ ꯍꯥꯏꯒꯠꯂꯛꯇꯅ ꯁꯠ ꯊꯤꯟꯗꯣꯛꯎꯕꯅꯤ ꯑꯗꯨꯗꯩ ꯏꯇꯥꯎꯅ ꯆꯍꯤ 2-3 ꯊꯥꯛꯂ ꯊꯝꯖꯕ ꯉꯥꯅꯨ ꯂꯥꯕ ꯍꯥ ꯂꯥꯎꯕꯗꯣ ꯊꯣꯛ ꯍꯥꯠꯂ ꯇꯧꯔꯝꯃꯤꯁꯤꯅꯤ ꯃꯅꯤꯗꯣ ꯀꯞꯂꯤ ꯇꯧꯔꯛꯏ ꯑꯍꯦꯟꯕꯁꯨ ꯌꯥꯝ ꯄꯥꯝꯕ ꯃꯥꯒꯩꯒ ꯆꯍꯤ 9 ꯅꯨꯡꯁꯤꯅꯔꯛꯏꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯂꯩꯕ ꯉꯝꯃꯣꯏ ꯍꯦꯛꯇ ꯍꯥꯏꯕ ꯍꯦꯟꯃꯠꯂꯦ ꯀꯟꯃꯜꯂꯤ ꯅꯨꯄꯤꯒꯤ ꯊꯃꯣꯏ ꯅꯨꯄꯤ ꯃꯥꯒꯤ ꯊꯃꯣꯏꯁꯦ ꯏꯇꯥꯎ ꯅꯣꯡꯗꯥꯏꯔꯦꯝꯕ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯑꯩ ꯅꯪꯉꯣꯟꯗ ꯂꯛꯅꯔꯔꯣꯏ ꯊꯤꯅ ꯆꯩꯔꯔꯣꯏ ꯅꯨꯄꯤꯅ ꯃꯤꯔꯥꯏꯕꯤꯔꯝꯕꯩ ꯆꯩꯅꯥ ꯏꯁꯥꯗ ꯊꯣꯛꯂꯀꯥꯟꯗ ꯈꯪꯉꯦ ꯀꯗꯥꯏ ꯉꯥꯅꯨ ꯃꯇꯨꯝꯗꯣ ꯀꯣꯊꯣꯔꯛꯑꯣ ꯑꯩꯁꯨ ꯅꯪꯗꯧꯅ ꯉꯁꯤꯗ ꯍꯤꯗꯥꯛ ꯊꯛꯂꯗꯣꯏꯅꯤ ꯑꯩ ꯍꯤꯗꯥꯛ ꯊꯛꯀꯦꯕ ꯅꯣꯡꯗꯥꯏꯔꯦꯝꯕ ꯌꯥꯝ ꯏꯪ ꯂꯦꯝꯅ ꯍꯥꯏꯔꯛꯏ ꯍꯤꯗꯥꯛ ꯊꯛꯄ ꯄꯥꯝꯈ꯭ꯔꯕ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯀꯅꯤ ꯊꯥꯖꯔꯨꯗꯦ ꯃꯔꯨꯞ ꯑꯅꯤꯗꯣ ꯑꯗꯨꯕꯨ ꯍꯥꯏꯔꯛꯂꯦ Every bad moment gives a pen
Every pain gives elation, and lastly, every elation changes a person. Mikup amagi Chainado tungi pautakni. Pautak aduna miyoibagi machatta ahongba purei. Haukiba punshida fangkiba Chainaduna aibasu hongalli. Adubu itaw nangde aigum tawgano. Nangbu nushibidaba mi amagidama nasana nasabu makhanjagano. Ngasidagi nang nasana nasabu nushijaba tamjaro. Fatti khanglaba hidaksida aina laichurabasu. Ngasi marup nanggidamak ai hidak thakloi nangsu thakano. Hairakliba wafamsida tayal amadi mani thawai sokna nongdairembabu yenglei. Kato karanda ngangba tayal tapna wa nganglei. Aikhoise matik yam charamdre nongdairemba. Aikhoina nungshibagi lambida Chaina fangkidabana nanggi awaba masak khangkide. Nangni hidakta laichurakiba aikhoigi mitmangdani. Matamduda ngasi nangna khamliba asigum itaw mani aikhoini naso nangbu khamlamlabadi nanggi phibam asi yauramloi. Achummani itaw tayal aikhoi wadra haiduna nangsu waramloi khankibani. Adubu pangduba nupani khankibani. Mani su tayalgi wada pangsilai nongdairemba ningba kaiba minokta phagi macha masu tori. Kari hairuni lairaba laina yanglen saruda fam. Ipa ima ani na chawnaba yokpirakpa machani. Isairom dong hotnazai hinglakpa punsida mi kawbani na nungsibasu hek haiziloi. Laibakna thiirisu nungsiruba misakto love hotspot hadokpi oiramlei. Manak changsilakpa love wifi secure device pumba samleirame. Love password thamawdaba aikhoigi iral oihore. Wah naire simadi. Khubak khure imanido tayal sunui. Nongdairemba nungsiba sumhatpa minok ama yaton hairap uhan noglei. Mikup pungsa kharangi matongni maruf anido lehauraba tongda nongdairemba madom halai. Amamba numidangni. Kantraba mayaini achikpagi matik mayai. Thanungda yauna chikpa ngammi. Chiklaba numidangsina nongdairembagi thamoisu thanung yauna chiklakli. Matawanida thokliba thaudoksina mafamda thokraba thamoi singkupsana kaikiba thaudokto inong nangna thokpagum phaurare. AC thabada ingtharo yaraktrabada waraba choktharaba thamoidugi Chaina khol khangnaba pambai thibada gari gi mingsel pumba chingthai. Thariba isaidusu anauba mahaurakpada ingin atiyagi sadanandana sakpa nusi chithi haina saihoba isaida haurai. Isaidu sum tarambadagi khangaude sadanandagi saisak tamduna masu saklai. Nusi heibi oiramlaba thamoi ama palamlaba ngasigi ingilgi atiya sida purakani lechil nong phaina ngaisariba chakla paukhumdo. Isai saklambado chaplepi chimbaldagi wahai khara kamtholai. Wahalle ai isane isabu tamthina nangmu thamoi sengna nungshirubana ai lekha ta hore. Aina lekha ta horabasu nangdi nungaina layoko. Nongmadi nangsu khanglakani. Thawan me chak mayam masing thiringi yenglingi. Mangal naina nangidama ngalamba thaza mahakto amuba lechil marumda mangkre haiba. Wa haiduna suwa katpham leita nungsi mai chakpoduna nungsi hu thaklubagi maralni khanja hingba miyoi masing thiruba ngamloi. Ai thamoi kaire mipung khuding paudam zaba ngamba kaya leiribagi matik mapoksima pangthoklaroi pukning chena leikhiba kaya su leiribani. Masigi manungda nongdairembasu amani. Ichadi maram mokpani miga khana sauna tawda layuko. Nangi prang saugat piwangang sangang phajadabado tawgano. Nangi maramda phattaba paw hekta halakpadane mamadi saugadabani angang masa. Isangi khunamchi manam nambiranga makokta nantha kusum machana pawmen libani. Ngasidagi ichan university gi hostel layuragani. Mamana hairibado mangaktamak nomi. Sumangda nganmana wairakpa ben amasu khamli linthoina yum solom silli. Thangnabada leiriba yumduda nupi ani ahumduda haipet yenglaga angang masa nani khoina nomza hoi khoi leirisidane satlagi hairamudana nakhura su leiramgani. Mamana adu hek hairakpada
ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯆꯒꯦ ꯇꯧꯖꯔꯝꯕꯗꯣ ꯄꯣꯝꯊꯣꯛꯂꯛꯏ꯫ ꯁꯥꯍꯨꯝ ꯑꯃꯗ ꯕꯦꯟꯗ ꯇꯣꯡꯈꯠꯈ꯭ꯔꯦ꯫ ꯌꯥꯔꯔꯣꯏ ꯈꯪꯂꯗꯨꯅ ꯃꯈꯣꯏ ꯊꯧꯗꯣꯔꯛꯂꯤ꯫ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯗ ꯏꯆꯟꯅ ꯍꯥꯏꯔꯛꯏ, "ꯏꯄꯜ, ꯑꯋꯥꯡ ꯂꯩꯔꯛꯇ ꯆꯠꯈꯨꯝꯁꯦ, ꯃꯃꯥꯡꯗ ꯑꯣꯏꯅ ꯆꯠꯁꯤ." "ꯏꯍꯦ, ꯑꯋꯥꯡꯂꯣꯝꯗ ꯆꯠꯇ ꯌꯥꯔꯣꯏꯗꯧꯔꯤ, ꯏꯄꯜꯁꯦ ꯁꯦꯜ ꯂꯧꯈꯤꯗꯧ ꯂꯩꯔꯤ." ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯈꯨꯝꯂꯛꯄꯅꯤ꯫ ꯅꯨꯄꯥꯗꯨꯒꯤ ꯅꯥꯀꯟꯗ ꯐꯝꯂꯤꯕ ꯉꯥꯟꯕꯅ ꯃꯅꯤꯡꯗ ꯑꯣꯟꯁꯤꯜꯂꯒ, "ꯑꯅꯤꯃꯛ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥ? ꯀꯩꯒꯤꯅꯣ ꯁꯣꯝꯗ ꯑꯃꯨꯛ ꯆꯠꯅꯤꯡꯉꯛꯇ꯭ꯔꯤꯁꯤꯅ?" "ꯌꯥꯔꯦ, ꯍꯪꯕꯤꯔꯛꯀꯅꯨ, ꯆꯠꯇ ꯑꯣꯏꯔꯗꯤ ꯑꯐꯕꯅ ꯁꯥꯔꯤꯗꯤ ꯀꯣꯛ ꯑꯃꯗꯨꯗ ꯆꯠꯄ ꯌꯥꯕꯁꯦ." ꯍꯪꯀꯠꯅ ꯈꯨꯝꯕꯁꯤꯗ ꯉꯁꯤꯗꯤ ꯂꯤꯟꯊꯣꯏꯅ ꯈꯣꯟꯀꯂꯞꯅ, "ꯑꯉꯥꯡ, ꯇꯨꯃꯤꯟ ꯂꯩꯌꯨ, ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯁꯤ, ꯅꯥꯄꯤ ꯇꯥꯔꯒ ꯆꯠꯅꯤꯡꯕ꯭ꯔꯣ ꯅꯪ?" ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯏꯆꯟꯗꯣ ꯃꯈꯥ ꯇꯥꯅ ꯅꯤꯡꯉꯥꯏ ꯇꯧꯅꯤꯡꯂꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯃꯥꯏꯀꯩ ꯑꯁꯤꯗ ꯃꯥꯅ ꯆꯠꯅꯤꯡꯗꯕꯒꯤ ꯃꯔꯝ ꯃꯈꯣꯏꯗ ꯍꯥꯏꯗꯣꯛꯄ ꯉꯝꯒꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯕꯨ ꯋꯥꯔꯧꯅ ꯁꯣꯟꯖꯩ꯫ "ꯇꯥꯏꯕꯪ ꯃꯄꯨ, ꯅꯪꯒꯤ ꯆꯥꯡꯌꯦꯡꯁꯤꯕꯨ ꯀꯩꯅꯣ? ꯃꯥꯒ ꯊꯦꯡꯅꯍꯟꯕꯤꯔꯅꯨ. ꯅꯆꯥ ꯅꯃꯣꯝ ꯑꯣꯏꯕꯤ ꯑꯩꯍꯥꯛꯄꯨ ꯉꯁꯤ ꯈꯛꯇ, ꯃꯤꯀꯨꯞꯁꯤ ꯈꯛꯇ ꯑꯣꯏꯔꯕꯁꯨ ꯅꯨꯡꯁꯤꯕꯤꯌꯨ. ꯃꯇꯨꯡ ꯇꯥꯔꯛꯄ ꯄꯨꯟꯁꯤꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯔꯣ." ꯈꯨꯠ ꯑꯅꯤ ꯆꯦꯠꯅ ꯄꯥꯏꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯁꯣꯜꯂꯝꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯍꯥꯛꯇꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯆꯣꯡꯈꯠꯂꯤ꯫ "ꯏꯃꯥ!" ꯂꯤꯟꯊꯣꯏꯅ ꯃꯅꯥꯎꯒꯤ ꯃꯀꯣꯛꯇ ꯏꯜꯂꯤ, ꯑꯗꯨꯒ, "ꯀꯩꯅꯣ ꯑꯉꯥꯡ, ꯈꯪꯉꯤꯅꯦ." ꯃꯤꯀꯨꯞ ꯀꯌꯥꯝ ꯃꯪꯗꯨꯅ ꯂꯩꯔꯕꯅꯣ ꯈꯪꯗꯦ, ꯍꯧꯅ ꯌꯩꯔꯛꯄ ꯄꯨꯡꯂꯣꯟ ꯃꯈꯣꯜ ꯑꯃꯅ ꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯛꯄꯗ ꯈꯪꯂꯤꯕꯅꯤ꯫ ꯈꯪꯍꯧꯗ꯭ꯔꯦ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯅ ꯇꯣꯡꯂꯤꯕ ꯚꯦꯟ ꯑꯗꯣ ꯈꯥꯝꯂꯝꯂꯦ꯫ ꯅꯥꯀꯟꯁꯤꯡꯗ ꯄꯥꯛꯊꯔꯞ ꯌꯦꯡꯗꯨꯅ ꯏꯆꯟꯅ ꯍꯪꯂꯛꯏ, "ꯀꯩꯒꯤꯅꯣ ꯈꯥꯝꯃꯤꯁꯦ?" ꯉꯥꯟꯕꯅ ꯈꯗꯥꯡ ꯃꯦꯠꯂꯒ, "ꯂꯨꯍꯣꯡꯕ ꯑꯅꯤ ꯊꯩꯅꯕ, ꯒꯥꯔꯤ ꯊꯧ ꯌꯥꯗ꯭ꯔꯦ ꯑꯗꯨꯏ ꯈꯥꯝꯃꯤꯅꯤ, ꯈꯪꯍꯧꯗ꯭ꯔꯕꯣ? ꯑꯩꯅ ꯉꯁꯥꯏꯅ ꯁꯣꯝꯗ ꯆꯠꯈꯨꯝꯁꯦꯅ ꯍꯥꯏꯗ꯭ꯔꯣ?" ꯁꯥꯎꯔꯪꯅꯅ ꯇꯧꯐꯝ ꯈꯪꯗ ꯇꯥꯈꯠꯂꯞ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯔꯥꯏꯕꯛꯇ ꯈꯨꯕꯥꯛꯅ ꯁꯦꯠ ꯊꯥꯖꯤꯟꯖꯩ ꯏꯆꯟ, ꯃꯆꯤꯟꯗꯁꯨ ꯀꯅꯥ ꯇꯥꯍꯟꯗ ꯁꯣꯜꯂꯤ꯫ "ꯍꯤ, ꯑꯩꯒꯤ ꯂꯥꯏꯕꯛ! ꯕꯣꯔ ꯌꯥꯝ ꯐꯖꯩ ꯍꯥꯏꯅꯩꯁꯦ ꯆꯨꯝꯃꯤꯅꯦ, ꯐꯖꯗ꯭ꯔꯣ ꯕꯦꯝꯃ?" ꯃꯃꯥ ꯀꯨꯁꯨꯝꯅ ꯂꯤꯟꯊꯣꯏꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯤꯟꯊꯣꯏꯁꯨ ꯃꯥꯏꯀꯩ ꯑꯃꯗ ꯌꯦꯡꯗꯨꯅ ꯈꯨꯝꯃꯤ, "ꯐꯖꯩ, ꯋꯥꯡ ꯆꯥꯎꯋꯤ, ꯅꯨꯄꯥꯗ ꯅꯨꯄꯥꯅꯤ." "ꯑꯩ ꯐꯖꯩꯒ ꯍꯥꯏꯅꯦ?" ꯉꯥꯟꯕꯅ ꯈꯃꯟꯖꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯂꯤꯟꯊꯣꯏ ꯉꯥꯟꯕꯗ ꯐꯩꯅ ꯌꯦꯡꯉꯤ꯫ ꯃꯤꯠꯌꯦꯡꯁꯤꯗ ꯉꯥꯟꯕꯁꯨ ꯕꯣꯔꯗꯨꯕꯨ ꯌꯦꯡꯈ꯭ꯔꯦ꯫ ꯍꯥꯏꯅꯔꯤꯕ ꯇꯧꯅꯔꯤꯕꯗꯣ ꯇꯥꯔꯕ ꯎꯔꯕꯗ ꯏꯆꯟ ꯐꯝꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯕꯣꯔꯗꯨꯕꯨ ꯌꯦꯡꯒꯦ ꯅꯤꯡꯅ ꯃꯉꯛ ꯊꯤꯟꯗꯣꯛꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯃꯆꯦ ꯑꯃꯗꯤ ꯃꯃꯥꯅ ꯊꯠꯆꯤꯟꯈꯤꯕꯅ ꯐꯪꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯧꯅꯕꯤ ꯁꯥꯎꯔꯪꯅꯅ ꯂꯥꯎꯈꯠꯂꯤ, "ꯈꯤꯇ ꯊꯩꯗꯣꯛꯑꯣ, ꯑꯩꯁꯨ ꯌꯦꯡꯒꯦ." ꯃꯆꯦꯒ ꯃꯃꯥꯒꯁꯨ ꯃꯁꯤꯗꯤ ꯍꯥꯏꯕꯒꯨꯝ ꯊꯩꯗꯣꯛꯏ꯫ ꯃꯉꯛ ꯍꯥꯟꯅ ꯂꯤꯊꯣꯛꯏ, ꯑꯗꯨꯒ ꯂꯤꯠꯇꯨꯅ ꯀꯨꯝꯊꯈ꯭ꯔꯦ꯫ ꯆꯞ ꯌꯨꯡꯅ ꯃꯥꯡ ꯑꯣꯏꯔꯞ ꯂꯦꯞꯂꯤꯕ ꯕꯣꯔꯗꯨꯕꯨ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯖꯅꯤꯡꯕ ꯁꯛꯇꯝ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯂꯦ꯫ ꯂꯦꯞꯂꯤꯕ ꯁꯛꯇꯝ ꯑꯗꯣ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤꯗꯃꯛꯅꯤ, ꯃꯍꯥꯛꯀꯤ ꯅꯠꯇꯦ꯫ ꯊꯦꯡꯕ ꯉꯝꯍꯧꯗ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ ꯃꯔꯤꯛ ꯑꯃ ꯆꯦꯟꯊꯈꯤ꯫ ꯃꯇꯝ ꯑꯃꯒꯤ ꯅꯨꯡꯁꯤꯕ, ꯉꯁꯤꯒꯤ ꯂꯝꯂꯥꯟꯕ, ꯊꯃꯣꯏ ꯊꯃꯣꯏ ꯄꯤꯅ ꯅꯨꯡꯁꯤ ꯀꯤꯁꯤ ꯀꯤꯅꯈꯤꯕ, ꯄꯨꯟꯁꯤ ꯄꯣꯂꯣꯏ ꯌꯧꯅ ꯆꯠꯃꯤꯟꯅ ꯍꯤꯡꯃꯤꯟꯅꯁꯦ ꯌꯥꯋꯥ ꯄꯥꯎꯁꯥꯅ ꯃꯪꯂꯥꯟ ꯀꯌꯥ ꯁꯥꯒꯠꯃꯤꯟꯅꯈꯤꯕ ꯄꯥꯈꯪ ꯑꯣꯏꯕ ꯃꯍꯥꯛꯇꯣ ꯂꯦꯞꯂꯝꯂꯦ꯫ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯊꯣꯡꯒꯥꯜꯗ ꯕꯣꯔꯒꯤ ꯁꯛꯇꯝꯂꯣ ꯀꯣꯛꯇ ꯀꯣꯌꯦꯠ ꯌꯦꯠ, ꯃꯔꯨꯞꯂꯣꯏ ꯀꯌꯥꯅ ꯀꯣꯏꯁꯤꯟ, ꯀꯣꯛꯊꯛꯇ ꯁꯥꯇꯤꯟ ꯈꯟ꯫ ꯒꯥꯔꯤꯗꯒꯤ ꯊꯩꯗꯣꯛ ꯊꯩꯖꯤꯟ ꯃꯔꯥꯡ ꯃꯔꯛꯇ ꯂꯝꯕꯤ ꯆꯠꯄ ꯌꯥꯗꯕ ꯌꯦꯠꯅꯕꯗ ꯉꯥꯏꯍꯥꯛ ꯕꯣꯔ ꯑꯣꯛꯄ ꯊꯤꯟꯊꯕꯒꯤ ꯇꯔꯨꯕꯤꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯂꯤꯕꯅꯤ ꯈꯥꯕ꯫ ꯏꯆꯟꯁꯨ ꯇꯔꯨꯕꯤꯒꯤ ꯊꯣꯡꯒꯥꯜꯅꯤ ꯈꯪꯂꯕꯗ ꯈꯨꯗꯛꯇ ꯐꯥꯎꯔꯛꯄ ꯏꯍꯨꯜ ꯑꯃꯅ ꯈꯥꯕꯕꯨ ꯌꯦꯡꯅꯤꯡꯕ ꯄꯣꯛꯂꯛꯇꯨꯅ ꯀꯨꯝꯊꯔꯛꯄꯅꯤ꯫ ꯑꯉꯛꯄꯅꯤ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯜ꯫ ꯏꯆꯟ ꯃꯥꯅ ꯌꯦꯡꯂꯤꯕꯗꯣ ꯃꯤꯠ ꯂꯩꯀꯥꯏ ꯀꯣꯏꯔꯛꯄꯗ ꯈꯥꯕꯅꯁꯨ ꯎꯔꯦ꯫ ꯑꯅꯤꯗꯣ ꯃꯤꯀꯨꯞ ꯈꯔ ꯃꯤꯠꯆꯥꯅꯩ꯫ ꯈꯥꯕ ꯃꯈꯣꯡ ꯊꯥꯡꯗꯨꯅ ꯆꯪꯁꯤꯟꯅꯤꯡꯉꯤ ꯏꯆꯟꯒꯤ ꯅꯥꯛꯇ, ꯍꯥꯏꯅꯤꯡꯂꯤ ꯃꯤꯀꯨꯞꯁꯤꯗꯁꯨ, "ꯑꯩꯕꯨ ꯈꯥꯝꯂꯝꯈꯣ, ꯅꯪꯒꯤꯗꯃꯛ ꯂꯦꯞꯄ ꯉꯝꯈꯤꯒꯅꯤ, ꯊꯣꯛꯀꯗꯕ ꯄꯨꯝꯕ ꯃꯥꯌꯣꯛꯅꯒꯦ." ꯈꯟꯖꯕꯇꯅꯤ, ꯍꯥꯏꯕ ꯉꯝꯕꯒꯤ ꯊꯧꯅꯥꯗꯤ ꯂꯩꯖꯗꯦ꯫ ꯆꯠꯅꯕꯤꯒꯤ ꯁꯛ ꯎꯗꯕ ꯊꯧꯔꯤꯅ ꯆꯦꯠꯅ ꯄꯨꯟꯁꯤꯟꯕꯤꯔꯤ ꯅꯨꯄꯥ ꯃꯥꯕꯨ꯫ ꯃꯤꯠꯂꯨ ꯏꯔꯥꯆꯦ ꯅꯨꯡꯁꯤꯕꯤ ꯃꯥꯕꯨ ꯌꯦꯡꯖꯔꯤ, ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯤꯠꯇ ꯀꯅꯥꯕꯨꯁꯨ ꯎꯔꯨꯕ ꯇꯧꯗꯦ꯫ ꯆꯠꯅꯕꯤꯒꯤ ꯀꯜꯂꯕ ꯋꯥꯡꯂꯕ ꯁꯛ ꯎꯗꯕ ꯄꯟꯖꯥꯎꯅ ꯊꯠꯆꯤꯜꯂꯒ ꯊꯝꯈꯤꯕꯅ ꯄꯟꯗꯨꯕꯨ ꯂꯥꯟꯕ ꯉꯝꯗ ꯅꯨꯡꯁꯤ ꯑꯅꯤꯗꯣ ꯑꯃꯅ ꯑꯃꯕꯨ ꯃꯤꯠꯀꯨꯞꯇ ꯌꯦꯡꯅꯩ꯫ "ꯑꯉꯥꯡ ꯃꯆꯥ, ꯆꯠꯁꯦ." ꯂꯤꯟꯊꯣꯏꯅ ꯏꯆꯟꯕꯨ ꯍꯥꯏꯔꯞ ꯆꯤꯡꯂꯛꯄꯅꯤ꯫ ꯏꯆꯟ ꯋꯥꯈꯜ ꯈꯪꯇꯥ ꯇꯥꯏ꯫
ꯒꯥꯔꯤꯗ ꯀꯥꯈꯠꯂꯝꯗꯥꯏ ꯈꯥꯕꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ꯫ ꯃꯔꯧ ꯂꯩꯕ ꯑꯇꯥꯡꯕ ꯃꯤꯅꯣꯛ ꯑꯃ ꯌꯥꯇꯣꯟ ꯎꯍꯜꯂꯝ ꯅꯣꯛꯂꯝꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯈꯣꯡꯐꯝ ꯂꯦꯡꯕꯁꯨ ꯌꯥꯗ, ꯉꯛꯁꯝ ꯂꯩꯕꯁꯨ ꯌꯥꯗ, ꯈꯥꯕꯨ ꯇꯛꯁꯤ ꯁꯣꯟꯖꯍꯧꯏ꯫ ꯅꯪꯒꯤ ꯃꯤꯅꯣꯛꯇꯨꯒꯤ ꯃꯔꯨꯝꯗ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕ ꯋꯥꯔꯧꯕꯒꯤ ꯃꯇꯧꯅ ꯍꯦꯟꯅ ꯋꯥꯍꯟꯕꯤꯔꯝꯂꯦ꯫ ꯑꯁꯨꯛ ꯅꯨꯡꯁꯤꯖꯕꯤ ꯅꯪꯕꯨ ꯅꯨꯡꯁꯤ ꯀꯥꯏꯅꯔꯦꯀꯣ꯫ ꯅꯪꯅ ꯋꯥꯔꯝꯒꯗꯕ, ꯆꯥꯛꯂꯝꯒꯗꯕꯗꯣ ꯇꯥꯏꯕꯪꯕꯨ ꯁꯦꯝꯕꯤꯔꯤꯕ ꯃꯄꯨ ꯏꯕꯨꯡꯉꯣ, ꯑꯩꯒꯤ ꯊꯋꯥꯏ ꯃꯥꯕꯨ ꯅꯐꯝꯗ ꯁꯤꯟꯅꯖꯔꯤ, ꯃꯥꯕꯨ ꯁꯦꯟꯅꯕꯤꯌꯨ꯫ ꯆꯠꯈ꯭ꯔꯤꯕ ꯅꯨꯄꯤ ꯃꯥꯁꯨ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯆꯦꯜꯂꯤꯕ ꯁꯤꯡꯂꯤ ꯄꯨꯝꯕ ꯏꯆꯦ ꯂꯦꯞꯈꯤꯕꯒꯨꯝ ꯐꯥꯎꯔꯦ꯫ ꯉꯁꯤ ꯈꯥꯕꯒꯤ ꯂꯨꯍꯣꯡꯕꯅꯤ ꯈꯪꯕꯅ ꯇꯔꯨꯕꯤꯒꯤ ꯊꯣꯡꯒꯥꯜ ꯂꯥꯟꯕ ꯃꯥꯏꯀꯩꯗ ꯆꯠꯇꯅꯕ ꯍꯥꯏꯖꯈꯤꯕꯅꯤ꯫ ꯅꯥꯀꯟꯗ ꯂꯩꯊꯣꯛ ꯌꯥꯝꯅ ꯋꯥꯅ ꯃꯃꯥ ꯃꯆꯦ ꯈꯪꯍꯟꯗ ꯇꯧꯁꯤꯟꯅꯗꯨꯅ ꯔꯨꯃꯥꯜꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟ ꯃꯄꯤ ꯂꯦꯞꯄ ꯂꯩꯇ ꯆꯦꯟꯊꯖꯩ꯫ ꯅꯨꯄꯤ ꯑꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯈꯥꯡꯕ ꯋꯥꯕ, ꯃꯍꯥꯛꯀꯤꯅꯤ ꯈꯟꯅ ꯊꯝꯖꯕ ꯅꯨꯡꯁꯤꯖꯕ ꯀꯅꯥ ꯑꯃꯅ ꯑꯇꯣꯞꯄ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯑꯣꯏꯈꯤꯕ ꯑꯁꯤꯅꯤ꯫ ꯇꯔꯨꯕꯤꯒꯤ ꯑꯣꯏꯈ꯭ꯔꯅꯤ ꯈꯪꯂꯕ ꯈꯥꯕ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯂꯝꯆꯠ ꯁꯥꯖꯠꯇ ꯑꯣꯟꯕ ꯌꯥꯕ ꯑꯣꯜꯂꯕ, ꯍꯣꯡꯕ ꯌꯥꯕ ꯍꯣꯡꯂꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯒꯁꯨ ꯊꯣꯛꯂꯦ꯫ ꯅꯨꯡꯁꯤꯖꯕ ꯃꯥꯅ ꯕꯣꯔꯒꯤ ꯐꯤꯖꯣꯜ ꯂꯩꯇꯦꯡ ꯂꯝꯂꯥꯟꯕꯤ ꯀꯅꯥꯒꯤ ꯊꯣꯡꯒꯥꯜꯗ ꯂꯦꯞꯄꯗꯣ ꯃꯃꯤꯠꯃꯛꯅ ꯎꯔꯛꯂꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯜ ꯁꯦꯝꯕꯒꯤ ꯄꯨꯡꯂꯣꯟ ꯃꯈꯣꯜ ꯇꯥꯔꯛꯂꯦ꯫ ꯑꯋꯥꯕ ꯄꯨꯝꯕ ꯎꯠꯊꯣꯛꯇ ꯈꯥꯡꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯏꯆꯟꯒꯤ ꯍꯛꯆꯥꯡ ꯍꯤꯡꯅ ꯃꯩꯅꯨꯡꯗ ꯂꯪꯁꯤꯟꯕꯤꯔꯕ ꯂꯦꯝꯂꯩꯒ ꯄꯥꯡꯈꯛ ꯑꯣꯏꯔꯦ꯫ ꯋꯥꯔꯧꯖꯩ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯒꯤ ꯄꯨꯟꯁꯤꯕꯨ꯫ ꯃꯥꯏꯗ ꯔꯨꯃꯥꯜ ꯀꯨꯞꯁꯤꯟ ꯂꯣꯟꯅ ꯀꯞꯂꯝꯕꯗꯒꯤ ꯋꯥꯔꯕ꯭ꯔꯥ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯀꯥꯏꯅ ꯁꯦꯠꯅꯕꯒꯤ ꯊꯃꯣꯏꯗ ꯇꯦꯡꯊꯥꯔꯤꯕ ꯏꯆꯟ, ꯀꯔꯝꯕ ꯈꯣꯌꯨꯝ ꯂꯥꯏꯅ ꯅꯨꯄꯤꯃꯆꯥ ꯑꯁꯤꯕꯨ ꯁꯨꯝꯕꯤꯔꯤꯕ? ꯃꯅꯤꯄꯨꯔ ꯇꯥꯏꯕꯪ ꯃꯍꯩꯀꯣꯜ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯁꯥꯏꯀꯣꯜ ꯂꯥꯟꯁꯤꯜꯂꯛꯂꯦ꯫ ꯑꯣꯗꯤꯇꯣꯔꯤꯌꯝꯒ ꯂꯝꯕꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯏꯕꯣꯗꯧ ꯄꯥꯈꯪꯕꯒꯤ ꯂꯥꯏꯁꯪ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯐꯤꯖꯤꯀꯦꯜ ꯏꯖꯨꯀꯦꯁꯟ ꯑꯦꯟড ꯁ꯭ꯄꯣꯔꯠ ꯁꯥꯏꯟꯁ ꯗꯤꯄꯥꯔꯠꯃꯦꯟ ꯆꯪꯕꯒꯤ ꯂꯝꯕꯤꯗꯨꯗꯩ ꯅꯣꯡꯗꯥꯏꯔꯦꯝꯕ ꯑꯃꯗꯤ ꯇꯌꯥꯜꯁꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯄꯗ ꯏꯆꯟꯅ ꯇꯣꯡꯂꯤꯕ ꯚꯦꯟꯗꯨꯒꯤ ꯃꯥꯡꯗ ꯐꯩꯅ ꯇꯥꯔꯨꯔꯦ꯫ ꯒꯥꯔꯤ ꯑꯅꯤꯗꯣ ꯕ꯭ꯔꯦꯛ ꯈꯪꯅꯦꯟ ꯅꯦꯠꯂꯤ꯫ ꯂꯝꯕꯤ ꯆꯤꯊꯦꯛꯇꯕꯨ ꯑꯗꯨꯛ ꯀꯟꯅ ꯊꯧꯅꯕ꯭ꯔꯣ? ꯚꯦꯟ ꯊꯧꯔꯤꯕ ꯅꯨꯄꯥꯗꯨꯅ ꯂꯥꯎꯕꯅꯤ ꯃꯉꯛ ꯊꯤꯟꯗꯣꯔꯛꯇꯨꯅ꯫ ꯂꯥꯜꯂꯨꯔꯕ ꯀꯧꯕꯅ ꯇꯌꯥꯜ ꯃꯉꯛ ꯊꯤꯟꯗꯣꯛꯂꯒ ꯑꯩꯈꯣꯏ ꯁꯣꯏꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯗ꯭ꯔꯦ, ꯑꯅꯤꯗꯨꯅ ꯍꯥꯟꯅ ꯊꯧꯒꯠꯂꯤ꯫ ꯑꯃꯅ ꯊꯧꯖꯤꯟꯈꯤꯕꯅꯤ, ꯑꯃꯅ ꯊꯧꯗꯣꯛꯈꯤꯕꯅꯤ꯫ ꯏꯆꯟꯗꯤ ꯇꯨꯝꯂꯤꯕ ꯑꯣꯏꯕꯅ ꯇꯧꯔꯤꯕꯗꯨ ꯈꯪꯈꯤꯗꯦ꯫ ꯅꯣꯡꯗꯥꯏꯔꯦꯝꯕꯒ ꯇꯌꯥꯜꯒꯗꯤ ꯚꯦꯟꯗ ꯇꯣꯡꯂꯤꯕꯁꯤꯡꯗꯣ ꯆꯥꯗꯨꯒꯤ ꯌꯦꯡꯈꯤ꯫ ꯔꯨꯃꯥꯜꯅ ꯃꯃꯥꯏ ꯈꯨꯝꯖꯤꯟ ꯇꯨꯝꯂꯤꯕꯤ ꯅꯨꯄꯤ ꯃꯥꯕꯨꯁꯨ ꯎꯈꯤ꯫ ꯑꯉꯥꯡ ꯍꯣꯁꯇꯦꯜ ꯂꯩꯕꯩ ꯊꯤꯜꯂꯛꯄ ꯃꯥꯟꯗ꯭ꯔꯣ? ꯇꯌꯥꯜꯅ ꯍꯥꯏꯔꯛꯄꯅꯤ꯫ ꯒꯥꯔꯤ ꯊꯧꯅ ꯅꯣꯡꯗꯥꯏꯔꯦꯝꯕ ꯁꯥꯎꯔꯪꯅꯅ ꯂꯥꯎꯈꯠꯂꯛꯏ꯫ ꯅꯣꯡ ꯐꯥꯗꯣꯛ ꯒꯥꯔꯤ ꯊꯧꯕꯗ ꯈꯣꯟꯊꯤ ꯆꯥꯏ, ꯃꯇꯨꯡ ꯃꯅꯥꯎ ꯊꯧꯍꯜꯂꯣꯏ, ꯐꯨꯠꯕꯣꯜ ꯄꯣꯕꯒꯤ ꯈꯣꯏꯗꯧꯅ ꯂꯪꯈꯠꯄꯅꯦ꯫ ꯁꯥꯎꯅꯤꯡꯗꯕ ꯀꯅꯥꯁꯨ ꯂꯩꯔꯣꯏ꯫ ꯁꯥꯟꯅꯕ ꯌꯦꯡꯕ ꯆꯠꯂꯤꯕ ꯃꯤꯗꯨꯅ ꯄꯥꯝꯖꯅ ꯁꯧꯒꯠꯆꯕ ꯃꯥꯏꯀꯩ ꯀꯥꯗ꯭ꯔꯕꯗꯤ ꯏꯁꯧꯗꯨꯗ ꯇꯌꯥꯜꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯁꯥꯎꯔꯤꯅꯤꯅꯦ ꯏꯔꯤꯌꯦ ꯂꯤꯈꯩ, ꯅꯅꯥꯇꯣꯟꯗꯨꯅ ꯆꯐꯨꯃꯨꯛ ꯆꯥꯎꯈꯩ꯫ ꯅꯪ ꯂꯩꯍꯧꯔꯒꯦꯔꯣ? ꯌꯨ ꯊꯛꯅꯤꯗꯥꯏ, ꯅꯇꯣꯝ ꯊꯛꯎꯒꯦ ꯍꯥꯏꯔꯣ? ꯅꯪꯗꯤ ꯂꯩꯍꯧꯔꯣ ꯍꯥꯏꯗꯥꯏ, ꯂꯩꯍꯧꯒꯦ ꯇꯧꯕ꯫ ꯏꯕꯣ ꯅꯪ ꯑꯃ ꯌꯨ ꯊꯛꯂꯥꯛꯊꯛꯇꯨꯒ ꯅꯨꯄꯤ ꯊꯤꯕ ꯐꯪꯒꯅꯤ ꯊꯥꯖꯗ꯭ꯔꯦ꯫ ꯆꯠꯊꯣꯛꯑꯦ ꯑꯁ꯭ꯋꯥꯏꯗ ꯅꯨꯄꯤꯒꯤ ꯋꯥꯔꯤꯕꯣ, ꯄꯥꯝꯃꯦ ꯅꯨꯡꯁꯤꯌꯦꯗꯅꯤ, ꯑꯩꯅ ꯄꯥꯝꯕꯤꯗꯕꯩ ꯋꯥꯅꯤ ꯀꯩꯅꯣ꯫ ꯍꯣꯏ ꯐꯪꯗ꯭ꯔꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯧꯅꯤ꯫ ꯍꯥꯏꯔꯨꯔꯒꯅ ꯂꯚ ꯍꯣꯠꯁꯄꯣꯠ, ꯂꯚ ꯋꯥꯏꯐꯥꯏ, ꯂꯚ ꯄꯥꯁꯋꯥꯔꯗ ꯇꯧꯔꯛꯀꯅꯤ꯫ ꯅꯨꯡꯁꯤ ꯈꯨꯗꯤ ꯊꯤꯈ꯭ꯔꯕ ꯃꯇꯨꯡ ꯅꯨꯄꯤ ꯑꯃꯠꯇ ꯍꯟꯅ ꯌꯦꯡꯂꯔꯣꯏ ꯈꯟꯈ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤ ꯏꯊꯥ ꯊꯥꯖꯗꯅ ꯍꯥꯏꯔꯛꯏ꯫ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯂꯚ ꯍꯣꯠꯁꯄꯣꯠꯀꯤ ꯄꯥꯁꯋꯥꯔꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕ, ꯂꯚ ꯋꯥꯏꯐꯥꯏ ꯁꯝꯒꯤ ꯊꯤꯔꯛꯄ, ꯂꯚ ꯁꯤꯀꯔ ꯗꯤꯚꯥꯏꯁ ꯄꯨꯝꯕ ꯅꯥꯊꯩꯔ ꯆꯠꯄ ꯅꯨꯄꯤ ꯌꯥꯎꯔꯝꯒꯗ꯭ꯔꯣ? ꯇꯌꯥꯜ ꯈꯪꯈꯥꯝ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯊꯤꯔꯨꯁꯤꯔꯣ? ꯑꯁ ꯄꯟ ꯌꯥꯗꯦ, ꯌꯥꯏꯄꯟ ꯆꯥꯏ꯫ ꯏꯕꯨꯡꯉꯣ ꯅꯪꯗ ꯅꯨꯄꯤ ꯑꯃ ꯀꯣꯏꯔꯒꯅꯦ ꯂꯩꯈ꯭ꯔꯣ, ꯑꯣꯛꯇꯕ ꯌꯨꯔꯥꯏ ꯆꯨꯕ꯫ ꯁꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯅꯣꯡꯗꯥꯏꯔꯦꯝꯕ ꯆꯤꯟꯕꯥꯟ ꯆꯤꯡꯂꯞ ꯅꯣꯛꯂꯛꯏ꯫ ꯈꯨꯗꯣꯝꯕꯤ ꯃꯆꯤꯟꯕꯥꯗ ꯊꯝꯂꯒ ꯄꯤꯁꯨꯝ ꯏꯟꯈꯠꯂꯞ ꯍꯥꯏꯔꯛꯏ꯫ ꯅꯨꯄꯤ ꯀꯣꯏꯌꯨ ꯏꯟꯁꯤꯜꯂꯤꯕ ꯀꯥꯏꯗꯨꯅꯤꯅꯦ꯫ ꯈꯨꯗꯤ ꯑꯃꯨꯛꯀꯤ ꯈꯨꯊꯤꯗ ꯑꯣꯛꯇꯕ ꯑꯣꯏꯔꯤꯁꯤꯅꯗꯤ ꯑꯅꯤꯔꯛ ꯁꯨꯕ ꯑꯣꯏꯅ ꯑꯃꯨꯛꯀ ꯊꯤꯔꯗꯤ ꯂꯧꯈꯠꯄ ꯌꯥꯈꯤꯗ꯭ꯔꯣ ꯏꯕꯣ? ꯑꯩꯁꯨ ꯌꯦꯡꯂꯤꯕꯅꯤ꯫ ꯁꯨꯝ ꯀ꯭ꯂꯥꯁ 4-5 ꯇꯝꯕ ꯑꯉꯥꯡꯅ ꯅꯨꯡꯁꯤ ꯃꯩꯆꯥ ꯈꯥꯡꯕ ꯋꯥꯏꯌꯦꯅ FB WhatsAppꯇ ꯃꯤꯝ ꯁꯤꯌꯔ ꯇꯧꯅꯕ ꯃꯇꯝꯁꯤꯗ ꯀꯅꯥꯕꯨꯅꯣ ꯑꯩꯅ ꯅꯨꯡꯁꯤꯔꯕꯅꯦꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯨꯗꯣꯏꯁꯦ? ꯆꯪꯁꯤꯟꯗ꯭ꯔꯤꯉꯩꯗ ꯏꯟꯊꯣꯔꯛꯄꯅ ꯍꯦꯛꯇ ꯍꯥꯜꯂꯤ꯫